mayambu ahan bamaktada Manipuri warium jauna mayambu amuka na punem jari ngasi soi khoina mayam gidamakta ni haidana folora story ama puduna laksari wariya sili thokchara pamatamda soi khiba langkiba kaya yaurabasu mayamna puksal sauna ngakpiyu aduga amana wariya si hingliba natraga laikhidraba kanagumba amataga mari lenana ijaba wari nasadi bhapna mapung phana sagasaduna ijaba wari amakakni phare mayam adudi wariya si hongnaba tawjarak lagi ngasigi wari asigi mami amaibi sampa ahingi matamni ningtam thagi krak krak launa inglaba matam maduda sampa makuta masam krak phoidatlaga haplaga la to namada laibakna saba mitam mamada mahaksu kai kaino potlam kharasu hapada mahaksu yarani khallaga mayumdagi tholakpani mahaki nupa ibothoi adum nungaina pothaduna leiri Sampana aigi nupasi nungaina potharingai matam asida aisu aina tawgadaba thapak mayam singado tawthooragi aigi nupasi hawgala abadi amuk thinglakpasu yai haidana sampa mahaksu khulgi leiriba turel adomda masa silakli sampa mahaksu lagi thoram ama tawgi haidana mahaksu lakpani sampana sumna lakpa matamda mahaki tung thangba saruga somsida kanagumba misak ama inarakpagumna sampa mahaki masada sahum khara phangi sampa nasungba mata tawdi nokphet tawraga mahaksudamak lai sampana ai gitunga sida kanagumba ama inarakpagumna wakhaldasu khalida inaraktabasu oiramba yaida haidana sampa mahaki wakhalasi adum khallaga lakami ngai haktangi matungda sampa mahaki masasi turel mapal waide yauraba matamda laigi tingi kai khara thagadaba thadokli aduga masilda sumurum sonba horakpani laikai gin ha mahesh amadi rajesh ahing thenglaba matam maduda yutha aga makhoisi law khongduna tawraga lakpani rajeshna itau handa marakti akhoi gi laikai si ama matheng chapa miyoi singna turel mapan wasi masidai sida tamnai na haribasi nangbu thengnarabro maheshna kaidaginoda aidi mina hainajarabasu tamna bahaiba lagi adugumba mama katu karansinga si aidi kaya thajaba soidida hoini aisu kaya thajadi khulgi miyoi singa sina tamnai yana aidi amuk toiba aidi imaga babagada saibu sairabani kari maramgi damakta asigumba oida padaba thodok mayam singa si aikhoigi imungda pusilakanu haidana aidi ngangibani baba ke maga sisu lai ge tingi matang asi kaya thoina su thajaba misakti nati ado khangdre handaki matang asi kul laika gi miyoi singa su lai ge tingi matang asi baba ge maga na su aljin laika gi miyoi singa pauk chelak pasida baba ge maga na su thajaba haibado ri ta era madu giwabudi kaya thoina wakhal da su khanjimba tawrunuda ai su thajadi ado ai khogi baba ge imaga su nakhoi baba gi maga sabek mane as khangdri lai tingi matang ase sungthau thajaw haibai yadri asi hairagani sedumak lakpani turel khongban waida sum lakpa matamda khara songtak tawriba nasik pambi pareng sangna horiba marak adomda yorakpani madu hek yorakpa matamda turel khongban waduda kanagumba nupi amagi sabanda phamboi lepoi tawraga adomak lairibado makhoi ani nu uthoori maheshna han urakpani ita ada lairisi karino sibo ita aisu sabsabi karino khangdi sibu karino asumna mapani si yingduna adumak munna lairingai matamda turel khongban wada kunduna lairiba phamboi lepoi tawriba sampada muneng lakpani sampana ai gitung asida laikai gi naha ani khak yeng laibasi makhoisi ai gi ti guna singa sidi khangala sira madu tawba yadri aina lai khuram libasi makoina karigumba ayat papiraklabadi mafam jaga simaktada khudong thiba nanghanga doribani asi hairaga sampa mahaki masada khalli adum tumina lay mamit manasi jet usili karan taba maheshna asumna suwakhal khalai ita nungtum hapetang thomlaga yengsira karigumba masidai sida lengbo otpa tawraklabadi masigi lai khurambagum tawribasi nupi oirambasu yana lay haibadi mi oiramba yana lay sampa lai khuramduna adum laibado
ꯃꯃꯥꯟꯅꯕ ꯔꯥꯖꯦꯁꯇꯣ ꯑꯗꯨꯃꯛ ꯌꯦꯡꯉꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯄꯅꯤ, ꯉꯥꯏꯈꯣꯁꯦ, ꯀꯔꯤꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯨꯡꯇꯨꯝ ꯊꯥꯔꯨꯔꯒ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯍꯦꯔꯥ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯀꯔꯤꯅꯣ? ꯐꯠꯇ ꯅꯨꯡꯗ ꯀꯅꯥ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯒꯦ? ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯪꯒ ꯑꯩꯒ, ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯥꯏ ꯈꯨꯔꯝꯕ꯭ꯔꯥ ꯀꯩꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯏꯕꯥꯅꯤꯗꯤ ꯄꯥꯡꯒꯜꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯌꯦꯡꯁꯤ, ꯅꯨꯡꯇꯨꯝ ꯍꯥꯏꯐꯦꯠꯇꯪ ꯊꯣꯝꯂꯒ ꯌꯦꯡꯁꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯔꯥꯖꯦꯁꯇꯤ ꯌꯥꯖꯗꯕꯅꯤ꯫ ꯃꯍꯦꯁꯅ ꯃꯅꯥꯛꯇ ꯇꯥꯕ ꯁꯣꯔꯣꯛ ꯅꯨꯡ ꯑꯃ ꯄꯥꯏꯔꯤ, ꯑꯗꯨꯒ ꯁꯝꯄꯥ ꯇꯝꯅ ꯂꯪꯂꯛꯄꯅꯤ꯫ ꯑꯍꯥꯟꯕ ꯊꯣꯝꯕ ꯃꯇꯝꯗ ꯁꯝꯄꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯥꯟꯗꯦ꯫ ꯔꯥꯖꯦꯁꯅ, ꯑꯁ ꯏꯇꯥꯎ, ꯌꯥꯔꯤꯕ, ꯇꯣꯛꯑꯣ ꯌꯥꯔꯦ, ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯆꯤꯜꯂꯛꯑꯕꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯝꯄꯥ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯝꯄꯥ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗꯦ꯫ ꯑꯁ ꯌꯥꯅꯤꯁꯦ, ꯑꯩ ꯑꯃꯨꯛ ꯊꯣꯝꯒꯦ, ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯏꯗꯅ ꯄꯥꯜꯂꯅꯤ, ꯐꯖꯅ ꯑꯦꯝ ꯂꯧꯔꯒ ꯊꯣꯝꯊꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯦꯁ ꯃꯍꯥꯛꯁꯨ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯇꯨꯝ ꯑꯃꯃꯨꯛ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯁꯝꯄꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯁꯝꯄꯥ ꯇꯝꯅ ꯍꯦꯛ ꯂꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯝꯄꯥꯒꯤ ꯅꯪꯒꯜ ꯑꯗꯨꯗ ꯇꯨꯞ ꯂꯥꯎꯅ ꯄꯥꯜꯂꯤ꯫ ꯃꯍꯦꯁꯅ, ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯄꯥꯜꯂꯤ ꯇꯨ꯫ ꯁꯝꯄꯥꯗꯤ ꯃꯁꯥꯁꯤ ꯅꯨꯡꯇꯨꯝꯅ ꯍꯦꯛ ꯄꯥꯟꯕ ꯃꯇꯝꯗ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ꯫ ꯁꯝꯄꯥꯅ ꯇꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯇꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯥꯖꯦꯁꯇꯣ ꯃꯁꯥꯁꯤ ꯑꯀꯤ ꯑꯈꯪꯁꯨ ꯈꯔ ꯐꯥꯎꯔꯛꯂꯕꯅꯤ꯫ ꯑꯁ, ꯅꯪꯁꯤ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯗ, ꯂꯥꯎ ꯈꯔ ꯊꯨꯅ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥꯗ ꯇꯥꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯐꯥꯎꯕ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯅꯤ꯫ ꯁꯝꯄꯥꯁꯨ ꯃꯁꯥꯁꯤ ꯃꯈꯣꯏ ꯆꯠꯈꯤꯕ ꯇꯥꯂꯛ ꯌꯦꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ꯫ ꯁꯝꯄꯥꯅ, ꯌꯥ ꯊꯣꯔꯥꯏ ꯃꯆꯥꯁꯥ, ꯑꯩꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯒ ꯂꯩ, ꯑꯗꯨꯒ ꯅꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯈꯪꯒꯅꯤꯗꯣ, ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯅꯈꯣꯏꯅ ꯌꯦꯠꯄ ꯈꯪꯒꯅꯤ꯫ ꯅꯈꯣꯏ ꯅꯌꯨꯝ ꯌꯧꯕꯗ ꯅꯈꯣꯏ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯥ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯈꯔ ꯑꯃꯨꯛ ꯐꯣꯏꯗꯠꯂꯤ꯫ ꯃꯁꯝꯁꯤꯁꯨ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯔ ꯑꯁꯨꯝ ꯐꯣꯏꯕꯗ ꯃꯁꯝ ꯑꯁꯤꯁꯨ ꯄꯥꯛꯅ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤ꯫ ꯁꯝꯄꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯋꯥꯏꯗ ꯇꯥꯕ ꯅꯨꯡꯖꯦꯡ ꯑꯃꯗ ꯃꯍꯥꯛꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯅꯨꯡꯖꯦꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯝꯄꯥ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯁꯝꯄꯥ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯏ꯫ ꯁꯝꯄꯥꯅ, ꯈꯪꯉꯣꯏꯗ꯭ꯔꯥ ꯃꯍꯥꯄꯥꯄꯤꯁꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯃꯗꯤ ꯅꯨꯡꯖꯦꯡꯒ ꯄꯨꯜꯂꯒ ꯂꯥꯏꯁꯣꯟ ꯁꯣꯜꯂꯕ ꯅꯨꯡꯖꯦꯡ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯨꯡꯒꯣꯜ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯀꯥꯔꯛꯂꯕ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯇꯦꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯂꯤ꯫ ꯁꯝꯄꯥꯅ, ꯆꯠꯂꯣ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯁꯤ ꯑꯌꯦꯠ ꯑꯄꯜ ꯄꯤꯔꯛꯄ ꯅꯍꯥ ꯃꯆꯥ ꯑꯅꯤꯗꯣ ꯊꯤꯛ ꯇꯧꯔꯨꯁꯨ, ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯅ ꯁꯣꯟꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯕ ꯇꯦꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯕ ꯃꯍꯦꯁ ꯑꯃꯗꯤ ꯔꯥꯖꯦꯁ, ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯈꯔ ꯊꯨꯅ ꯆꯠꯈꯠꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯤ ꯁꯍꯨꯝ ꯑꯁꯤ ꯔꯥꯖꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯔꯥꯖꯦꯁꯀꯤ ꯃꯁꯥꯗ ꯁꯍꯨꯝ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁꯅ, ꯍꯩꯁ, ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯂꯩꯗꯅ ꯌꯦꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯔꯥꯖꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯍꯦꯁꯇꯤ ꯃꯁꯥꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩ꯫ ꯏꯇꯥꯎ, ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯅꯪꯒꯤ ꯅꯁꯥꯗ ꯐꯥꯎꯗꯕ꯭ꯔꯣ? ꯔꯥꯖꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯦꯁꯅ, ꯆꯠꯊꯣꯛꯑꯗ, ꯇꯥꯅꯤꯡꯗꯦ, ꯅꯤꯡꯇꯨꯝ ꯃꯆꯥ ꯑꯃ ꯊꯣꯝꯂꯨꯕꯒꯤꯗꯃꯛꯇ ꯅꯪꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕ꯭ꯔꯣ? ꯑꯩꯗꯤ ꯃꯋꯥ ꯑꯃꯠꯇ ꯂꯧꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯅ ꯍꯥꯏꯔꯛꯄ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ, ꯑꯁ, ꯑꯩꯗꯤ ꯏꯁꯥꯁꯤ ꯄꯥꯈꯠꯂꯤꯕꯅꯤꯅꯦ꯫ ꯉꯁꯥꯏ ꯅꯪꯅ ꯅꯨꯡꯇꯨꯝ ꯊꯣꯝꯂꯝꯕꯗꯣ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯕ ꯃꯥꯏꯕꯤꯒꯨꯝꯕ ꯂꯥꯏ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯣꯏꯔꯝꯂꯕꯗꯤ? ꯃꯤ ꯑꯣꯏꯔꯝꯂꯗꯤ ꯑꯩꯅ ꯊꯣꯝꯃꯤꯕ ꯅꯨꯡꯇꯨꯝ ꯑꯗꯣ ꯄꯥꯜꯂꯒ ꯅꯥꯏ ꯈꯣꯠꯂꯦ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯕꯅꯤ꯫
Isingta taduna lehoribado mi oiramlabadi ai nare pale haidana haigadabani madusu karigumba amata haidi adudabu mi ni haigadoribraba asiyarisi yubu khara takrabadi nang si ngangnaba si onthongna wakre lao khara thuna sasi asi haidana Mahesto mahaki lengjum mado Rajeshna kolaga khara thuna singi asumna wari watai sanaduna lakpa matamda tung thangba saroga somsida Mahesh haidana kana gumba misak amana kaubugumna Mahesh kina kuang sida tarakpani Maheshna kana no tung thangba saroga somda yamna kana kaubugum taraklibasina asi hairaga leithu uba matamda kana gumba amata su leiramdi Mahesh wakhaldasu wakhalasi jaja khanbadi tawdi adubu dum makha tana satli ngahaktangi matungda Rajesh mahaki makhut asi lauthoklaga mahaksu adum tumina sali mahaki safam thokpado Maheshu mahaki lengjum masida makhut adum thamduna leiribado Rajesh ni haidana wakhaldasu khallaga dum aksapani adubu mamang maksida Rajesh na makhut masaro tawraga wari watai khara sarakpa matamda Mahesh mahaki masasi salambado saplepi asumna Rajesh mamangda sana Mahesh ta muning laaga itaw kaidawre asi hairaga Mahesh ta muning laaga mahaki masasi ngakpana khamthingli lambi salambadu su sapekta lepi aduga Mahesh ta mahaki masasi kiba amagum muning lai Mahesh su salambadagi masasi sablepi aduga mahaki tungthangba sarogodomda makhut paiduna mahaki langjum masida makhut thangala ibasi kanano haidana mahaki masasi du makhali itaw aigi lengjum masida kanagumba amana pairaklibasi nangna tabro Rajesh ti masasi wa ngangbaga amata thokidre Mahesh ke lengjumda pairaklibasi Mahesh masa maksisu kanano haidana masasi yuningba masu phawraklabani Rajeshna itaw nangi tungasida asi haidana sonduna leiringai matamda Mahesh mahaki masasi mamai leithoptuna pha yengthori asumna hek yengluba matamda nupi amagi matawgumna masamana takli hauraba yamna yengbada akiba saktam oiraba nupi amagi saktamda Mahesh ki lengjum masida konduna leirami madu uruba matamda Mahesh mahaki masasi yamna kana lawi nupi asisu Mahesh ta onsilaklaga yamna kana noksilakpani nupi adugi saktam adu yengluba matamda Rajesh amadi Mahesh asuki matik yamna kire Mahesh na nupi adugi masado phatin thokli aduga masasi yamna kana lauraga selakpani asumna lauraga selakpa matamda mabani si khudinare asumna Rajesh na phuk hawkalaklaga Mahesh ki masasi hukalakpa matamda Mahesh mahaki masasi makhong laitheklamle Mahesh na itaw ai sa pangamgani haba thajadre ai mafam jaga sida sidorabra karino isasi yamna nungaitri itaw kari wafamno lo khara thuna sanaba tawrasi asumna Rajesh na Mahesh ki masasi ugalakli aduga makhong ase khara tabli thangdana lakpani asumna tabli thangdana lakpa matamda mamang thangba saruga somsida nupi amana yamna kana nokpagumna makhol khara sutarakli makhol ase hek tarakpa matamda Mahesh amadi Rajesh masasi sapsapekta lepi Mahesh na tarakliba khonjal mayam sing ase karino haidana wakhalda sukhali Rajesh na itaw nangna ngasai nungtum tharubado da lai sanaba mi goiri jalo lai sanaba mi goiramdana ko ai di sasi onthona su tankreda asi gumba thodu asi mamang thaki matamda kari gumba amata su tholaktribani isasi yamna pakhakreda asi haiduna leiringai matamda mamang thangba saroga somsida sumakhong asi thangduna satpa ngamdri Rajesh na itaw law mamang thangba saruga somsida kakhatuna khara thuna salasi natragadi yum yobasi warani itaw mamang thangba saruga somsida kakhatuna sapasi aidi sasi onthona tangkreda itaw tanba yaro khara thuna sasi asi hairaga leiringai matamda Mahesh ki mahaki nakong thangba saruga somsida yamna kana gumba misak amana khanglao lauksilakliba sisu yamna kiraba khonjal amada laurakpani masigi tanja sida Rajesh mahaki masasi su khampre khangi Rakesh mahaki masasi su khampre khanglaga mabani si khujeng samlaga Mahesh masasi songlaga dumak chatli masigi matungda Mahesh mahaki masasi
ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯦꯛ ꯍꯜꯂꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯒꯤ ꯅꯁꯥꯗꯣ ꯆꯣꯡꯉ ꯆꯠꯄꯗ ꯅꯁꯥꯗꯣ ꯆꯣꯛꯊꯔꯕ꯭ꯔꯣ? ꯏꯇꯥꯎ, ꯆꯣꯛꯊꯔꯤ. ꯏꯁꯥꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯤꯔꯒ ꯂꯩꯍꯧꯒꯗꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯔꯤꯛ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯁꯔꯤꯛ ꯃꯈꯣꯜ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯁꯔꯤꯛ ꯑꯁꯤ ꯈꯤꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯦꯁ ꯃꯁꯥꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯂꯛꯇ꯭ꯔꯤ꯫ ꯃꯍꯦꯁꯅ, ꯏꯁ, ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯅꯤꯗ. ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯔꯒ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯃꯈꯣꯏ ꯑꯅꯤꯁꯤ ꯎꯊꯣꯛꯎꯔꯤ꯫ ꯏꯁ, ꯏꯇꯥꯎ, ꯑꯥꯗ ꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯕꯣꯛ ꯁꯝꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯦꯁ ꯑꯅꯤꯃꯛ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯝꯄꯥꯒꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯍꯨꯜ ꯊꯧꯍꯟꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯃꯥꯏꯕꯤ ꯁꯝꯄꯥꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯜ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ lauraqpani. ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯧꯊꯕ ꯃꯈꯩ ꯆꯦꯜꯂꯤ꯫ ꯃꯍꯦꯁꯁꯨ ꯃꯁꯥꯁꯤ ꯈꯣꯡꯒꯤ ꯑꯅꯥꯕꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯔꯥꯖꯦꯁꯁꯨ ꯃꯍꯦꯁꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ ꯅꯨꯃꯤꯠꯇꯨꯃ ꯃꯍꯦꯁꯀꯤ ꯃꯃꯥꯅ, "ꯍꯥꯏ, ꯂꯥꯎꯗꯅ ꯆꯦꯜꯂꯩꯕꯗꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯕꯥꯅꯤꯕꯣ?" "ꯑꯁ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯍꯦꯛ ꯉꯝꯗ꯭ꯔꯤ꯫ ꯃꯍꯦꯁꯀꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯅ, "ꯍꯥꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯋꯥꯅꯤꯅꯦ? ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯩꯗꯧꯔꯒꯦ?" "ꯏꯃꯥ, ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯏꯟꯅꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯊꯔꯒ ꯆꯦꯜꯂꯛꯄꯅꯤ ꯏꯃꯥ." "ꯍꯥ, ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥ ꯏꯟꯅꯔꯛꯏꯕ?" "ꯏꯃꯥ, ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯁꯤꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯕꯣꯛ ꯁꯝꯄꯥ ꯑꯁꯤ ꯃꯁꯤ ꯑꯣꯏꯅꯁꯨ ꯎꯏ." "ꯍꯥꯏ, ꯅꯕꯣꯛ ꯁꯝꯄꯥꯗꯤ ꯉꯁꯥꯏ ꯑꯩꯒꯁꯨ ꯊꯦꯡꯅꯔꯝꯃꯤꯅ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅꯁꯨ ꯇꯥꯟꯅꯔꯝꯃꯣꯏꯗ, ꯅꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯒ ꯚꯥꯞꯅ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ." "ꯏꯃꯥ, ꯇꯁꯦꯡꯅ ꯉꯁꯥꯏꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯏꯟꯅꯔꯛꯄꯅꯤ, ꯑꯩ ꯈꯪꯉꯤ." "ꯑꯦ, ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ? ꯅꯠꯇꯦ, ꯀꯩꯗꯧꯔꯨꯔꯒꯦ?" "ꯏꯃꯥ, ꯉꯁꯥꯏ ꯏꯇꯥꯎ ꯃꯍꯦꯁꯅ ꯅꯨꯡꯇꯨꯝ ꯊꯥꯖꯤꯜꯂꯨꯔꯦ꯫ ꯑꯗꯨꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯏ ꯈꯣꯏꯔꯝꯕꯒꯨꯝ ꯀꯩꯒꯨꯝ ꯂꯩꯔꯝꯕꯗꯨꯗ ꯏꯇꯥꯎ ꯃꯍꯦꯁꯅ ꯊꯥꯖꯤꯜꯂꯨꯕꯗꯨꯗ ꯃꯤꯁꯛ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯑꯃ ꯅꯪꯉꯤꯕꯅꯤ ꯏꯃꯥ." "ꯍꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯧꯁꯥ ꯋꯥꯁꯥꯗꯕꯁꯦ ꯕꯨꯡꯉꯣ ꯁꯥ, ꯅꯈꯣꯏ ꯇꯧꯒꯅꯨꯀꯣ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ ꯈꯤꯠ ꯃꯍꯦꯜꯂꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯋꯥꯏꯁꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯃꯛ ꯍꯥꯏꯅꯗꯨꯅ ꯂꯥꯛꯑꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯤꯅꯅꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯤ ꯑꯃꯠꯇꯁꯨ ꯊꯥꯖꯗꯕꯅꯤ꯫ ꯐꯔꯦꯁꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣ." ꯃꯍꯦꯁꯀꯤ ꯃꯃꯥꯅ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯈꯤꯕ ꯃꯇꯝꯗ ꯃꯍꯦꯁꯀꯤ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯦꯁ ꯍꯥꯏꯗꯅ ꯅꯣꯛꯇꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯂꯩꯇꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ "ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ.
Kanagumba misak amana aigi ming asi yamna toina kauraklibasi masibu karino? Itaw Rajesh, aidi sasi pothaphamga amata khangdre. Kamai torino sibo? Itaw, nang suna sado pothaba yadrabadi. Haying dina sado yamna suoni. Tangai padrabadi na sado. Uithanaba yamna kana tawraga ikhoisu tumnaba tawrasi. Itaw, tumba yadraga kamaina uithagadoribano. Aidi sasi pothaphamga amata khangdrabani. Asumna lairingai matamda Mahesh haidana kaurakpagi khonjel asi asum naksilakpani. Ngai haktangi matungda Rajesh mahaki masasi thak lauba makai nikhalakle mafam marangde mata khangda. Rajesh na ai sui sasi thak nikle yumda su phone tawraga haikigadabado ima hoisu karigumba amate hairakti network asi su phangdi. Asumna lairingai matamda Mahesh haidana kaudana sanglakpado. Mahesh hoigi thongal asida kanagumba misak amana kaubagumna dumak takhalaklabani. Asumna taba yaba taramlaba matungda sabhek lepkhre. Asumna numit asi haukhre. Nonga laklaba matamda Mahesh ki masasi mai hoba makai masasi amna sarami. Rajesh na itaw aisu yumda hanaba tawragi. Nang suna sado ka suthodokpa tawdraba natro. Isasi saga-pagum tawi. Karigino khangde aigi sasi yahorapa matamda kok asisu yamna lumi. Madugi sumathakta khongkhut asisu pangsikta si thabak asisu siksik lawi. Itaw, kasu thoina wakhalda su khalunuda. Khalloregida. Phare, nang su chathoro. Aisu isasi hidaguli kekeno khara saraga nungaibra yengi. Nungda nungaitraga naisu Doktor dara karidano kadaidano maisi yengthokpa tari. Phare sathoro. Asi hairaga Rajesh adusu mayumda halankre. Ngai haktangi matungda mahaki masa haibadi Mahesh ki mahaki masa si oning saningba yamna phawraklabani. Asumna Mahesh mahaki masa si otharakle mafam marangde amata khangda ayuki sakso amata sadribani. Masa si asumna hek handorakpa matamda mahaki masasi asuki matik yamna nungaitri. Ngarang thaksingkhiba sasingkhiba mayamsing adu loina handorakpani. Asumna tawriba mawng matawsing asida Rajesh mahaki masasi ngakpana su kham thengle. Mahesh na aidi mataw karamna sigumba thodo si thoiba. Sondokpanida mataw karamna no. Sidi ai sana phawbada mata khangdri. Mataw karamna sidi. Asumna Mahesh ki masasi nungban olaga masasi pop taba makai. Masasi haninga leitana warakle. Magi nakong asida sumathong maram khangdaba makhol mayam ama hekta taba horaklabani. Mahaki masasi su haifam taphonga mata khangatri. Ima haidana yamna khana laurakpani. Asumna hek laurakpa matamda Mahesh mahaki masasi mamadun hek sangsilakpa matamda masanupagi phiba masi yenghaitri. Mamit manasi su khangkut kutlami. Aduga mahaki masasi su yamna kana na heduna lairami. Mahesh na ima aigi sasi onthona haininga letana wari. Aigi thawai samukta kanbiyu. Asumna solakpada Mahesh mahaki masasi pop tarabani. Mamana ibungo isa kadaurage se imada mukta. Asumna mamagi tampakta Mahesh to mon khangali. Masasi su othabado maklepa leti. Asumna tawrakpa matam aduda masagi matawdu yengba ngamdradana Mahesh ki mapado kauri. Mamana kaurakpa matamda mapado su prap sangai. Aduga masana tawramliba phibam sing adu uruba matamda mapado su ingangakle. Sidi kamai tawriba? Ibungo nang yakta leiramuko. Ai makhada mutang kumukige. Asi hairaga prap chatkre. Mapaduna hek sakhiba matamda asomdana maibi sampa lai khuramduna lairami. Ayuki dhuk thongmai tharaga Mahesh ki mapana konthong thangba sarugadomda masasi taping lakpa matamda sampa mahaki masada su kanagumba ama lakle haibasi sahum phangle. Sampana madugi ngarang aingonda tahoidraba thabak mayam ama tawrakpa madugi Mahesh haiba angang adusu mahaki yum asi aina karigumba ama tawge khanbani adubu mahaki masasi su mapa asi aigi nakta labanina
ꯃꯁꯥꯁꯤ ꯀꯟꯕꯤꯌꯣ ꯁꯣꯏꯗꯅꯕꯗꯤ ꯍꯥꯏꯔꯛꯑꯅꯤ꯫ ꯀꯟꯕ ꯇꯥꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯉꯥꯡ, ꯈꯪꯒꯅꯤꯗꯣ ꯅꯪꯅ ꯑꯩꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯅꯨꯡꯇꯨꯝꯅ ꯊꯥꯔꯛꯄ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯥꯁꯨ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯦꯁꯀꯤ ꯃꯄꯥꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯏꯟꯗꯣꯟ, ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ, ꯏꯟꯗꯣꯟ꯫ ꯁꯝꯄꯥ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯑꯩ ꯂꯥꯏ ꯈꯨꯔꯝꯂꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯏꯟꯗꯣꯟ, ꯈꯪꯖꯩ, ꯑꯩꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯊꯕꯛ ꯑꯃ ꯂꯩꯔꯕ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯊꯕꯛꯅꯣ? ꯏꯟꯗꯣꯟ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯥꯗꯣ ꯅꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯅꯆꯥꯅꯨꯄꯥ ꯅꯥꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯍꯥꯏꯌꯨ, ꯑꯩꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯏꯟꯗꯣꯟ, ꯌꯥꯔꯒꯗꯤ ꯏꯟꯗꯣꯟ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯕꯅ ꯐꯔꯣꯏꯗꯕ꯭ꯔꯥ ꯏꯟꯗꯣꯟ? ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ꯫ ꯌꯦꯡꯕꯤꯒꯦ, ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯀꯩꯅꯣꯝ ꯃꯤꯇꯧ ꯇꯧꯏꯀꯣ ꯏꯕꯨꯡꯉꯣ, ꯈꯔ ꯁꯦꯝꯗꯣꯛꯎ꯫ ꯏꯟꯗꯣꯟ, ꯍꯣꯏ ꯁꯦꯝꯗꯣꯛꯆꯒꯦ ꯏꯟꯗꯣꯟ꯫ ꯑꯁꯤ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯝꯄꯥ ꯑꯃꯗꯤ ꯃꯍꯦꯁꯀꯤ ꯃꯄꯥ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯝꯄꯥ ꯃꯁꯥꯁꯤ ꯂꯥꯏ ꯈꯨꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯑꯕꯅꯤ꯫ ꯁꯝꯄꯥꯅ, ꯈꯪꯒꯅꯤꯗꯣ, ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯇꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯀꯤꯍꯟꯒꯦ, ꯑꯗꯨꯕꯨ ꯐꯠꯇꯕꯃꯛꯇꯤ ꯑꯣꯏꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯥ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯁꯝꯄꯥꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯄꯨꯝ ꯃꯁꯥꯒꯤ ꯃꯅꯝ ꯑꯁꯤ ꯃꯍꯦꯁꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯦꯁꯅ, ꯏꯃꯥ, ꯑꯄꯨꯝ ꯃꯁꯥꯒꯤ ꯃꯅꯝ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯝꯃꯤ, ꯑꯩꯒꯤ ꯅꯥꯇꯣꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯥꯏꯗꯒꯤ ꯑꯄꯨꯝ ꯃꯁꯥ ꯃꯅꯝꯅꯣ? ꯑꯃꯠꯇ ꯅꯝꯗꯦꯁꯤ, ꯅꯪꯕꯨ ꯋꯥꯈꯜ ꯈꯤꯇ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯦꯁꯀꯤ ꯃꯁꯥꯁꯤ ꯃꯄꯥ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯝꯄꯥꯁꯤ ꯏꯟꯅꯔꯛꯏ꯫ ꯁꯝꯄꯥ ꯎꯕ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯝꯄꯥꯅ, ꯏꯕꯨꯡꯉꯣ ꯁꯤꯔꯥ? ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ? ꯏꯟꯗꯣꯟ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯃꯁꯥꯁꯤ ꯀꯩꯅꯣ ꯈꯔ ꯑꯣꯛꯅꯔꯛꯏ ꯍꯥꯏ꯫ ꯑꯣꯛꯅꯅꯤ, ꯁꯦ, ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯔꯒꯅꯦ ꯐꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯦꯁꯇꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯝꯄꯥꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯉꯪꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯁꯝꯄꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯅꯣꯛꯐꯦꯠ ꯑꯗꯨꯝ ꯇꯧꯔꯒ ꯃꯍꯦꯁꯀꯤ ꯈꯨꯗꯥꯡ ꯑꯁꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯅ ꯀꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯍꯦꯁꯇꯤ ꯃꯁꯥꯁꯤ ꯐ꯭ꯔꯤꯡ ꯆꯣꯡꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯅ ꯈꯜꯂꯤꯕꯁꯤꯅ ꯃꯍꯦꯁꯀꯤ ꯃꯁꯥꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯩꯅꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯐ꯭ꯔꯤꯡ ꯆꯣꯡꯕꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯝꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯃꯃꯤꯠꯇ ꯎꯍꯩꯗꯕ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯃꯊꯪ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯦꯁꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯅꯝ ꯅꯝꯊꯤꯔꯕ ꯃꯤꯁꯛ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯗꯣꯝꯗ ꯐꯝꯃꯒ ꯂꯩꯕꯗꯣ ꯃꯍꯦꯁ ꯎꯔꯛꯄꯅꯤ꯫ ꯃꯍꯦꯁꯅ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯃꯁꯥꯁꯤ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ, ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ꯫ ꯁꯝꯄꯥꯅ, ꯏꯕꯨꯡꯉꯣ, ꯏꯪꯊ ꯇꯞꯊꯅ ꯂꯥꯏꯁꯦ ꯑꯃꯨꯛꯇꯪ ꯈꯨꯔꯝꯁꯤ, ꯅꯪ ꯅꯁꯥꯗꯣ ꯀꯩꯁꯨ ꯍꯦꯟꯅ ꯀꯤꯒꯅꯨ, ꯅꯪ ꯒ꯭ꯌꯥꯟ ꯃꯥꯡꯗꯦ ꯑꯩ ꯈꯪꯏ, ꯑꯗꯨꯅ ꯅꯪ ꯐꯖꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯑꯁꯤ ꯇꯧꯔꯒ ꯅꯪꯅ ꯂꯥꯎꯅꯤꯡꯕ ꯂꯥꯎꯖꯔꯣ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯏꯒꯤ ꯇꯤꯟ ꯇꯧꯕꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪꯗꯤ ꯃꯇꯤꯛ ꯆꯥꯅ ꯑꯃꯨꯛꯇꯪꯗꯤ ꯂꯣꯏꯁꯤꯟꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯐꯔꯛ ꯇꯥꯔꯛꯄꯁꯨ ꯌꯥꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯥꯅ ꯂꯥꯏ ꯑꯁꯤ ꯈꯨꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯝꯕꯁꯤ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯝꯄꯥꯅꯁꯨ ꯃꯍꯦꯁꯀꯤ ꯃꯁꯥꯁꯤ ꯈꯨꯔꯧ ꯊꯥꯡꯅꯕ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯁꯤꯜꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯔꯧ ꯊꯥꯡꯅꯕ ꯍꯥꯏꯗꯅ ꯇꯧꯁꯤꯜꯂꯝꯂꯤꯕꯁꯤ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯒꯤꯅꯤ꯫ ꯃꯍꯦꯁꯁꯨ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯁꯝꯄꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏ ꯈꯨꯔꯝꯕꯁꯤ ꯃꯇꯤꯛ ꯆꯥꯅꯁꯨ ꯂꯣꯏꯕ ꯉꯝꯗ꯭ꯔꯦꯗꯣ, ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯁꯤꯜꯂꯛꯄꯁꯤꯅ꯫ ꯐꯔꯦ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯐꯠꯇ꯭ꯔꯒꯅ ꯑꯩ ꯑꯃꯨꯛ ꯀꯧꯔꯛꯎ꯫ ꯐꯔꯦ,
ꯆꯠꯂꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯁꯤ ꯀꯩꯁꯨ ꯊꯣꯏꯅꯕꯨꯗꯤ ꯇꯧꯔꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯅ ꯁꯝꯄꯥ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯥꯁꯤ ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛꯇ ꯄꯪꯀꯤꯗ ꯀꯤꯔꯛꯏ ꯃꯍꯦꯁꯅ ꯁꯝꯄꯥ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯈ꯭ꯔꯦꯗ ꯅꯨꯡꯇꯨꯝ ꯊꯥꯔꯝꯂꯤꯕ ꯑꯩꯅ ꯅꯨꯡꯇꯨꯝ ꯊꯥꯔꯝꯂꯤꯕꯗꯣ ꯁꯝꯄꯥ ꯑꯁꯤ ꯑꯣꯏꯔꯤꯗ꯭ꯔꯥ ꯏꯁꯥꯁꯤꯁꯨ ꯋꯥ ꯉꯥꯡꯕ ꯐꯥꯎꯕꯗ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯁꯝꯄꯥ ꯑꯁꯣꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯦꯁꯀꯤ ꯃꯁꯥ ꯃꯅꯥꯛꯇ ꯉꯁꯥꯏ ꯂꯩꯍꯧꯕ ꯁꯝꯄꯥꯅ ꯃꯅꯥꯛꯇ ꯊꯝꯂꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊꯤ ꯐꯣꯡꯂꯛꯂꯦ ꯑꯁꯨꯝꯅ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯒꯤ ꯄꯥꯗꯥꯔ ꯑꯁꯤꯁꯨ ꯅꯨꯡꯁꯤꯠꯅ ꯍꯨ ꯂꯥꯎꯅ ꯍꯦꯛꯇ ꯍꯨꯝꯖꯤꯜꯂꯛꯄꯅꯤ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯄꯥꯗꯥꯔ ꯍꯨꯝꯖꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯁꯤ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯌꯩ ꯃꯍꯦꯁꯅ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯌꯩꯔꯛꯂꯤꯕꯁꯤ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯦꯁꯅ ꯊꯣꯡꯅꯥꯎ ꯂꯩꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯞ ꯇꯤꯡꯕ ꯃꯈꯩ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯣ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯎꯊꯣꯛꯎꯔꯤ ꯃꯍꯦꯁ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯕꯅ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯂꯦ ꯃꯍꯦꯁꯅ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯁꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯍꯦꯁꯅ ꯑꯩ ꯏꯃꯥꯗꯣ ꯀꯧꯁꯤꯔꯥ ꯏꯃꯥꯗꯣ ꯀꯧꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯀꯧꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯐꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯃꯁꯥꯁꯤ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯍꯦꯁ ꯃꯁꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯇꯞꯅ ꯍꯦꯛ ꯄꯥꯡꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯑꯁꯤꯗ ꯍꯦꯛꯇ ꯐꯝꯃꯒ ꯂꯩꯔꯝꯕꯅꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯇꯥꯕꯤꯗ꯭ꯔꯤ ꯃꯍꯦꯁ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯍꯦꯁ ꯇꯝꯅ ꯑꯁꯨꯝ ꯇꯞꯅ ꯑꯣꯟꯁꯤꯜꯂꯛꯄꯅꯤ ꯃꯍꯦꯁꯁꯨ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯦꯟꯃꯜꯂꯛꯇꯅ ꯃꯈꯅꯥꯎꯁꯤꯁꯨ ꯃꯔꯣꯜꯒ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯈꯤꯗ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯍꯦꯁꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯀꯣꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯒꯁꯨ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯛꯄ ꯍꯧꯔꯛꯂꯦ ꯃꯍꯦꯁꯀꯤ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯅ ꯅꯨꯄꯤ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯃꯍꯦꯁ ꯇꯝꯅ ꯑꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯋꯥꯏꯁꯤꯗ ꯇꯞꯅ ꯃꯈꯩ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯍꯦꯁ ꯑꯩꯅꯤ ꯅꯃꯥꯏꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯁꯤ ꯅꯈꯨꯠꯇꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯑꯁꯤ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯥꯏꯒꯤ ꯃꯈꯨꯠ ꯍꯥꯏꯕꯗꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯤꯕꯗꯨ ꯇꯞꯅ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯛ ꯃꯁꯥꯗꯨꯁꯨ ꯂꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯁꯥꯏ ꯌꯥꯎꯔꯝꯗꯕꯗꯨ ꯃꯀꯣꯛ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯦꯁ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯛꯂꯕꯅꯤ ꯃꯅꯥꯛ ꯋꯥꯏꯗ ꯂꯩꯔꯤꯕ ꯐꯩꯖꯨꯞ ꯐꯤ ꯑꯗꯨꯁꯨ ꯆꯤꯡꯈꯠꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯐꯥꯎꯕ ꯂꯣꯏꯅ ꯍꯦꯛꯇ ꯀꯨꯞꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯦꯁꯀꯤ ꯐꯃꯨꯡ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯦ ꯃꯍꯦꯁꯀꯤ ꯐꯃꯨꯡ ꯑꯁꯤꯗ ꯅꯣꯝꯗꯨꯅ ꯍꯦꯛꯇ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯗꯨꯅ ꯁꯥꯟꯅꯕꯒꯨꯝꯅ ꯃꯍꯦꯁꯀꯤ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ ꯃꯍꯦꯁꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯁꯞ ꯍꯦꯛ ꯂꯦꯞꯈ꯭ꯔꯦ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯣ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯍꯦꯁꯀꯤ ꯃꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯃꯥꯗ ꯑꯩ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ
ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯤꯒꯗꯧꯔꯦ ꯍꯥꯏꯗꯅ ꯃꯍꯦꯁꯀꯤ ꯃꯃꯥꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯃꯍꯦꯁꯁꯤ ꯑꯀꯤꯕ ꯐꯪꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ꯫ ꯐꯩꯖꯨꯞ ꯐꯤꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯦꯁꯀꯤ ꯃꯃꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩ ꯑꯁꯤꯁꯨ ꯄꯨꯝꯃꯝ ꯍꯦꯛꯇ ꯃꯝꯃꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯍꯦꯁꯀꯤ ꯃꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯏꯀꯥ ꯀꯥꯔꯒ ꯃꯍꯦꯁꯁꯤ ꯌꯥꯝꯅ ꯀꯤꯅ ꯃꯃꯥꯗ, ꯏꯃꯥ, ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯏꯁꯥꯁꯤ ꯁꯤꯕ ꯇꯥꯔꯦ, ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯁꯤꯕ ꯇꯥꯔꯦ, ꯏꯃꯨꯡ ꯂꯝꯌꯥꯏꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯍꯦꯁꯀꯤ ꯃꯃꯥ ꯑꯁꯤꯅ ꯅꯄꯥꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ, ꯁꯦ ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯥꯜꯂꯒꯦ, ꯂꯥꯇꯦꯟ ꯊꯧꯃꯩ ꯑꯁꯤ ꯃꯩ ꯑꯁꯦꯡꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯁꯨ ꯇꯧꯔꯛꯂꯔꯣꯏꯁꯤ ꯍꯥꯏꯗꯅ ꯃꯍꯦꯁꯇꯣ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯋꯥꯏꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯃꯥꯗꯁꯨ ꯃꯍꯥꯛꯅ ꯈꯥꯝꯂꯒ, ꯏꯃꯥ ꯅꯪ ꯊꯣꯛꯈꯤꯅꯨ ꯍꯥꯏꯗꯅ ꯃꯍꯦꯁꯅ ꯈꯥꯝꯃꯤ꯫ ꯃꯃꯥꯗꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯒꯗꯕ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯍꯦꯁꯀꯤ ꯃꯁꯥꯁꯤ ꯐꯕ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯃꯄꯥꯅ ꯄ꯭ꯔꯞ ꯆꯠꯂꯒ ꯑꯃꯥꯏꯕꯤ ꯁꯝꯄꯥꯒꯤ ꯃꯅꯥꯛꯇ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯐꯍꯟꯕꯤꯔꯣ ꯍꯥꯏꯗꯅ ꯁꯝꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯝꯄꯥꯅ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏ ꯈꯨꯔꯝꯗꯕꯗꯤ ꯌꯥꯔꯣꯏ, ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯑꯩꯒ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯝꯄꯥꯗꯨ ꯂꯥꯛꯄꯅꯤ꯫ ꯃꯍꯦꯁꯀꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯝꯄꯥ ꯆꯪꯂꯛꯄ ꯎꯕ ꯃꯇꯝꯗ ꯃꯍꯦꯁ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯏ꯫ ꯁꯝꯄꯥꯅ, ꯅꯈꯣꯏ ꯃꯄꯥꯜꯗ ꯑꯃꯨꯛꯇꯪ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯑꯁꯤ ꯍꯥꯏꯗꯅ ꯃꯍꯦꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯄꯥꯜ ꯂꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯁꯝꯄꯥꯅ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯚꯥꯞ ꯇꯥꯖꯔꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯝꯄꯥꯅ ꯊꯥꯗꯣꯛꯄ ꯂꯥꯏꯅꯤ ꯍꯥꯏꯕꯁꯤ ꯃꯍꯦꯁ ꯃꯁꯥꯅꯁꯨ ꯈꯪꯂꯦ꯫ ꯃꯍꯦꯁꯅꯁꯨ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯗꯅ ꯁꯝꯄꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯔꯝꯕꯗꯨꯗ ꯁꯝꯄꯥꯅ, ꯑꯩꯁꯤ ꯌꯥꯝ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇ ꯐꯠꯇꯕ ꯇꯧꯒꯦ ꯍꯥꯏꯗꯅ ꯇꯧꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯥꯟꯅꯕꯅꯤ, ꯃꯤꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯇꯧꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ, ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯇꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯀꯤ ꯑꯈꯪꯗꯤ ꯑꯗꯨꯃꯛ ꯅꯪꯍꯟꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯪꯁꯨ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯁꯤ, ꯀꯗꯥꯏ ꯅꯪꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯤꯔꯛꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯂꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯝꯄꯥ ꯃꯍꯥꯛ ꯑꯁꯤꯁꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯅ ꯃꯍꯦꯁꯀꯤ ꯃꯁꯥꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯝꯄꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯏꯕꯣꯊꯣꯏꯅ, ꯑꯩ ꯁꯝꯄꯥ, ꯅꯪꯗꯤ ꯀꯗꯥꯏꯋꯥꯏꯗ ꯆꯠꯀꯦ ꯈꯜꯂꯤꯕ? ꯑꯩꯁꯦ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯒꯦ, ꯀꯩꯁꯨ ꯊꯣꯏꯅ ꯀꯨꯏꯔꯛꯂꯣꯏ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ, ꯃꯇꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯂꯦ, ꯆꯠꯂꯨꯔꯣ ꯑꯁꯤ ꯍꯥꯏꯗꯅ ꯁꯝꯄꯥꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯁꯤꯗ ꯃꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯁꯝꯄꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯤꯁꯨ ꯑꯃꯠꯇ ꯂꯥꯛꯇꯕꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯀꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯝꯄꯥ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯝꯄꯥꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯞ ꯇꯤꯡꯅ ꯍꯦꯛꯇ ꯂꯦꯞꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯅ ꯁꯝꯄꯥ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ, ꯍꯥꯏꯕꯗꯤ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯝꯄꯥꯒꯤ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯕꯒꯨꯝꯅ ꯁꯝꯄꯥꯒꯤ ꯃꯁꯥꯁꯤ ꯆꯤꯡꯂꯛꯄꯅꯤ꯫ ꯁꯝꯄꯥꯁꯨ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯏꯆꯠ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯤꯇꯝ ꯑꯗꯨꯅ ꯆꯤꯡꯂꯤꯕ, ꯊꯋꯥꯏ ꯃꯤ ꯑꯗꯨꯅ ꯆꯤꯡꯂꯤꯕ ꯃꯔꯝ ꯑꯗꯨꯗ ꯁꯝꯄꯥꯁꯨ ꯑꯁꯨꯝ ꯂꯥꯛꯑꯕ ꯃꯇꯝꯗ ꯏꯁꯤꯡꯗꯨ ꯀꯨꯝꯊꯔꯛꯂꯒ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯕ ꯍꯧꯔꯛꯂꯤ꯫ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯅ ꯃꯁꯝ ꯑꯗꯨꯁꯨ ꯇꯥꯛꯂꯤ ꯑꯗꯨꯃꯛ ꯖꯒꯣꯏ ꯁꯥꯔꯤꯕꯗꯣ ꯁꯝꯄꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯊꯧꯁꯥ ꯋꯥꯁꯥꯕ ꯇꯧꯗ ꯑꯗꯨꯃꯛ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤ, ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ, ꯍꯣꯕꯦ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯁꯤꯁꯨ ꯁꯝꯄꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯑꯗꯣꯝꯗꯗꯤ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯤ, ꯈꯔ ꯂꯥꯞꯇꯛꯅ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄꯅꯤ꯫ ꯅꯨꯡꯁꯤꯅ,
Numidangi matam asida nungsit asi suonthona kankreda. Aisu ngasai khedi phi hobani haidana saluraga hauji waida numit taramdai matam asida hanjilakpana aisu ising sokpasi itheng thengna ising sokpa haibadu oiresi. Sak thongadaba matam asinaga matam asisu yadrena. Asi haidana nungsido ising prap sokpani. Asumna hek ising soktuna lairingai matamda ising asi lengbagi sahum ama phangi haidana mahaksul ising lenglakliba maike somda mamaya si laidana hek yingluba matamda sampado masa manai thadolaga jagoi saraga nungsigi manak taana sum sanglakpado nungsi su uthoore madu uruba matamda nungsi mahaki masasi yamna kana lauraga ising sokpado prap loisilaba matungda mahaki masasi prap adu maksakre. Asumna nungsi na sakhibadu sampa mahaki masasi gyan khanglak Sampana ai di sasi ising asida kumtharuriba sina karigi. Oh Shanti gi masa nungsina trada sakhibase manida. Haidokhiba tari. Ai dinga semaka isase gyamenga amate hek takhidri. Ai gyaron athop mayam singa si haidokhiba tarabadi khullai ka sida isu ai gi ipuroi bagai ga silai phamga mata leiraroido. Khanganido Shanti asi mayum hek yaubaga isu masigi thawai asi mahaki swara si sataba yade. Haidana sampa wakal da phataba wakal khanduna mahaksu ising adu soktuna dumak laklai. Sampa nungsigi thawai asi satlage khallaga mahaksu yumda prap lakpani. Aduga mahaki mapuroi bada laigi thoram amma tawge ngihakang tumina layu haidana hairai. Ibo thoina hai sampa nang bhojikpu laigi thoram tawge hairibasibu nang bu kedawge hairibano. Aisi laigi thoram amma tawdaba yadabani khara thuna tawdaba yadabani. Sagadong ngihakang lairaga thongasi ai thonggi. Hoi asi hairaga sampado maning thongda prap thokre aduga thongasi su gam lawnekta thingzali. Sampa lai khuramnaba mahaksu sindurna koibado raun koina mantra swanaba haidana mahakna phamgadaba jaga adomdo koina sindura si singba horakpani. Asumna sindura si singlaga sampa mahaki masasi murum swanba horakli mitam amasu lauthorakli. Asomdana nungsido mahaksu mayumda mamaga mapaga da tamge haidana khallaga wari watai saba horakpa matamdani. Sampana mamit manangang sangang makai nungsigi mamit asi masida inai khara thadarakpani. Masina maram moduna nungsigi mamit asi ngangsangang khalakpani. Nungsigi honglakliba mong mataw sing asida mama mapa ni singakpana su khamthenglei. Nungsigi masasi su yamna kana lawi. Mamit asi asaba karakle haidana. Asumna ngihaktangi matungda nungsigi makhanaw sara masida yetu mamana sak lawn hekta thinjili sampana. Aduga somdana nungsi mahaki mamit asi ngangsangang bakhakta natana makhawri sara masisu kanagumba amana thindatpagumna mahaki makhanaw sinarakle haibagi matagumna yamna kana lauraga nungsigi masasi laimaida tharo olakle. Asumna lairingai matamda nungsigi mamaga mapaga si koisin senduna masagi thawaidadi kambiyo haidana yumthangnaba miyoising asida yamna kana laudana yumthangnaba miyoising asisu kauri. Asumna ngihaktangi matungda sampana khara sauba yetum ama lauthorakle. Yetum asi bora yetum kahainaba khara asokbaduni. Sampana masilda yetum asi suplaga sampana sumna hirai. Aigi maramda nang nasu pokpa nama pada pauk tamgi haidana kasu khali. Laika sida ina lai phataba sanarakpasi kanagumba amatagi mangna taknaba amatasu tawraktabani. Aingonda apanba pirakpa miyoi khaktamak aisi mang taknaba tawbani. Adubu nang di aigi khullaika sida lahendanaba maru ama hunnaba haidana nang naibu phataba lambi romda nang naisi haidoknaba nangi namana pada tawba. Masina maram oiduna nungsi nangi thawai siaina satpa tare nang aibu warauganuko ko. Asi haidana sampa mahaki masasi mamit manangang sangang pamakai. Buara yetum maduna puthorakliba mitam madugi mabuk adu sak laun hekta thilli. Asomdana nungsi mahaki masasi laimaida tharo olaga yamna kana puga sinare thille haidana makhyat asi lauba makai yamna kana laurakpani. Mama mapa ni sisu tawpham khangdraba maramna
Mama mapa anisi hospital da pusira khali. Adubu mama na di hospital da purubada kai gumba mata kanagadaba mandi. Maiba mosa do mukta kauru sohaidana mosa si kauba thakri. Mosa ga makhoiga di khara sulapnai. Thangnaba laikai dani mosa hoigi laikai sina. Asumna lairingai matam asida sampa sumdana bora yitumado khara sauna muksu mabuk asi hokaiba makai mitamado thingalakpani. Asumna hek thingalakpa matamda nungsi mahaki masasi mabuk manung aduda karigumba posak ama masil tumba posak ama thingalakpagumna mahaki masasi ingakngakpa matawmada mabuk mathaklomda masasi karigumba ama tawraga lengkhalakpagumna mahaki masasi tongkhalakpani. Mabuk adusu itong na phaugalakpa matam maduda masil tumba posak amana nungsigi mabuk adomda phaugalakli. Mama su yamna ngai. Asumna yamna kanna lauramlaba matungda nungsi se mafam jaga asida adumak siri. Mama adudi yamna kanna kapi. Phaugalakliba masil tumbasi kari posakno haiba sumayek sengna khangbadi ngamde. Asumna phaugalakliba masa asida haibadi nungsigi masada phaugalakliba masil tumba posak asi yotne haibadu madi khangle. Adubu yamna ngakliba amana yot asi matau karamna kadomdagi thingalakpano haibadu madu madi tasengna mata khangdre. Asumna mosa madi nungsigi mapa se laaba matamda laimaida tawriba phiba madu yengluba matamda nungsigi mapa si o khongdana kaple. Mosana asigi mihara sidi matau karamna halakliba asuk jamna kanna sathina tawrakpa mong matau sing asidi onthokpanida. Asumna mosana aidi masigi tawrakliba mong matau sing asi mamang thakki matamda su amuphak thengnarakthri. Masi migi khut khara yauri migi posem yauri. Asi hairaga mosana mamit usilaga yenglakpa matamda maibi sampana tawrakpani haibasi kokokna khangle. Mosana khura nuksina laitabasidi amaibi sampana semjilaga hatkredana. Sonthona su pamukre matau karamna hatlibano kari pendaba laibana mahaksu naujariba nungsigi masa sida asigumba tamthiba mihat asi posem jadu tawraga hatliba jano. Mosagi wafam asi taba matamda nungsigi mapa ibosa wasi masadu yamna ngakli aduga muksu kapi. Laikai sida mihatpi laiba yaroi mafam jaga sida gi tanthokadabani haidana mahaki mapa sisu yamna kana laurakli ibosauba. Asumna ibosauba na yamna kana laurakpaduda laikai gi miyoising asisu amaibi sampa asi nahan makaiga iman manadi handak marak asi mong ama itaw tawi haidana mayam asisu singnabana pik thalaktuna makhoisi. Laikai gi irang asi hauraga sampa gi manakta lakpani. Sampa sumamit usilaga law khongduna laibasi ma sumayak sene uba matamda mahaki masasi thaktakalakli. Sampana moy babung salasira. Hai sampa kadai waida sakaduriba. Laikai gi miyam singna khoi gi yumsi thumjilakli. Ha kari maramgi madu hangbagi mathau tadre yum asi thadoktuna khara thuna salasi. Ngai khune sampa kari maramgi no nangba muktadi mayek sengna hayudana. Sampa su mayek sengna hairi. Asumna haiba matamda sampa mahaki masasi thak nipa makai pauk tambani mahaki mapuraibada. Sampa gi mapuraibana hai adok phatraba thabagadudi nangdi kari maramgi taruriba. Ha maibi oi gyarabadi sumna dumak laikagi seba tawba ama tawbadu nangdi adumak oyu madu sunate nangdi kari maramgi adugi thabak ado phataba thabak ado nangdi taruribano. Laikagi miyam laki lawo law itu aidi sungja chalo nang sakya hairaba sunangi hingnaba lambi adumak thiduna sakro aidi siraba su ipa ipuna thanamba sigi hingkhola se aigi lamasida siraba su laikagi miyam sangduna mai tharaga hatlaba su aidi adumak lehoragi. Nang di aramba tawrurabanina nang hingnaba dumak senjakro aidi aramba tawdi aramba tawdabanina laikagi miyoisingna su mafam jaga asidagi sangjafam soidana pigani. Chalo nang hingnaba sakya haibra adubu laikagi miyam singda nangna haijarabadi kasu suwa kaiba lairoidra haiduna khalli. Adubu nangna tawjaruba naralgi papnina nang su hingnaba seninglakpa oiramba yai. Nang aduk yamnaiga punsi chupa waithung narakpa matam asida aron athup mayam ama nang di mamang thaki matamdagi tawriba oire. Sakro chalo nasak tomata yenangde sakro chalo. Asumna sampadu tankri.
mahaki mathawai si hingbu hinglabadi haidana mahaki mapuraibu hundoktuna adumak siengkhri. Asumna hek siengkhiba matam aduda khul laikagi miyoi sing asisu yoksinnarakle. Sampagi mayum masida mayam pulap thomjilakle. Sampagi mapuraiba sisu mapalda tholaga mahaki nupina tawkhiba pumnamak sing mayamda amukta ngakpiyu haidana hairami. Adubu khoi saunaraba miyam sing asina nangi nupina tawkhiba phataba thabak mayam sing ado nangi nupido hatoki aduga khoi singakpiyu haiba nang yagadra hairaga Sampagi nupada hairai. Sampagi nupada su tawpham chafam amata khangdri. Yum manung asida sampa leibra haidana khul laikagi miyoi sing sangsilaklaga yengi adubu sampa leiramdri. Mahaki nupada su mayamna haiba waga amata hek tadaba makai mahaksu dumak ngangi. Adubu khul laikagi miyoi singna asumaran kaigumba amata su thida haibadi sampana tawruri sampado phangnaba su amata thidi. Chumna kaisu thoina khangjadraba mahaki mapuroibadusu khul laikagi miyam sangduna yum manungda insille aduga suo silon sillaba matungda sampagi nupa asi mai thaduna hatli. Sampa swarapadagi mahaki yum asina mai sakpada uba matamda sampa mahaki masasi hihik launa kapi. Aina tawjaruba aigi papki pholna aina dandi asi phangjabani. Kaisu tawdana mara lejadraba aigi nupa asi laikagi miyam sanglaga aigi imang magtada yum mai asi tharaga hatlabako onthokpanida. Adubu aisu hinglubagi karidi kanai aisu siragi. Asi hairaga sampa manak nakpada lairiba sialiba turel aduda mahaksu songthaduna adumak siri. Masigi matungda sampagi asi baksang asi numik kharanigi matungda tawkhalakle. Khul laikagi miyoi sing asisu sampana sikhiba jaga asomsi lalaga sapa karigumba amata ngamnadi. Sampa thokle haidana mayam asi adumak hainai. Sampan hek pumlaga tawkhalakpa matam maduda amaiba mosanal mantra kekeno khara solaga laikagi miyoi sing asi hana lairamba ki khangba yam pumnamak sing ado loine ekta phanki. Asumna phankraba matamda mosana laikai si hanagi matawgumna dumak hinganduna nungaina ingna singna laiba haibadu aki. Wari ase matang asida loisinjari. Wari ase nungaibirabadi like amadi subscribe share tawbiramu haiduna haijari. Phare mayam adudi ngasigidi matang asida loisinjaragi. Mathangi warida mo hana thengnarasi.